Lengchin Beshi Maya, Mangang Pakanga Taram Oxeri, Nasi Muk Mayam Gidamakta, another film Mapudura Laxeri, Nasi Pujara Liva, film Sigmamindi, Stanley Ka Dabba, Haibidi Stanley Tiffin Box. Film Stanley Hariba, Class 4 Anganga Bigi Warini, Anganga Sina, School Karapumatamda, Karamba, Oja Amadi Amadi, Angang Bagi, Noktuna Keduna, Mamanaba Mam Punduna Sanazariba, Stanley na, Mapantonda, Mana Mamanaba Mam Amadi, Ozasingi Mamanga, Uliba Maitonga Dugi Marumda, Karamba Maitonga Malut Liba Habidu, Film Taduna, Mayam Puning Minasi. Film Ahan Basinda, Stanley, Mamanaba Maya, Mi Kanamta Lakching Matamda, Mahaki School, Holy Family School Haribaduda, Nanta Laki, School Get Changlak Pamaktada, Lady Holy Family Statue Duda, Yamnam Puning Changna, Lai Singadu Korum Jeremy, Stanley, School the Lapomatamda, Mamma mit Ikam Kamagalai, Mahana Liliva Frid Adusu, Puriki Frikaudu, Chagaire, Stanley, School Duda, Mi Kanamta Latrabasu, Mahake Kada Changduna. Mana Taugadaba Matau Torami, Magi Bektegi, Boy Karala Toraktuna, Mahaki homework sing the Torami. Homework Tawaloraba Matunda, Kanasule Trabaka, Duda, Mana family of Hana do Tinduna, Mahaksu Mo Isai Shaktuna lay Toklami, Mana Isai Shakling in Matumda, School Dugi Chokidar Changlactuna, Yamna Shauna Laraki, Karinunanga Toriduna. Matangisinda, School Matamoirakle, Maramazuna School Angang sing Mama Pana Tinduna Lakli, Angang Karamana, Masama Samatomdana Lakchari. Stanley, Mahusada Hona, Wangang Masakbada, Yam Haito Singtoiba, Mamit Manayam Singba, Miwanda Fagi Toganba, Angangamani, Maramaduna, Mahaki class as the ladyba, Angang Singaduna, Stanley Pulagada, Yamna Nungai. Stanley su class as the ladyba, Mamanava Singaduga, Wari Shanaduna, no Keduna Labaduna, Mahaki su Quadige Pamzabani, Iskulda, Mamanaba Mayam Laklava Matunda, Lakliba Mamanaba Singaduna question Duna Lady, Aduga Stanleyna, Mayam among the Tokuna, Mayam among the Wari Lidi, Mayam Gapuna, Jagoy Shaduna, Isai Shaktuna, class Mayam Puna Lang Duna Lerami, Jagoy Shari Matamda, school class over Bel Tarapu Matamda, Angang Singdu, Magi Pamam the Tensinaduna, Makoy Bens da, Mafam Sana Famlami, Masamana Semduna, Cousin Kuya Fazana Singdotuna, Changlakadariba Ozaduna, Zaidana Vidamakta, Neum Sumna Famduna Lainarami, Nahak Leraga, English Oza, Miss Rosie Changlakle, Rosina Changlapa Matamda, Angang Singadusu Harawi, Maramdi, Rosie, Angang Singayamna Pamba, Oza Amani, Rosina Su Angang Singadubu Yamna Luna Dawi, Larek Takpi Tambiba Matamda, Momo Noktuna, Angang Singadubu Kangna Naba, Yamna Mamutana Takpi. Angang Singaduna, Masamana Semiba, Cousin Kuya Yingliba Singadu, Rosina, Angang Singaduda, School Lapa Matamda, Tarutana Lakadabani Haina Haikibagini. Maya Marakta, Mamma mit Gam Kamladuna, Mamma Imomot Kai Pamliba, Stanley Uba Matamda, Rosin had Stanley Nandicatorabage, Stanley Nahogatun had Narang Koemana, and one that Katan the Yipoche Ladu to Haduna, Hirak Padagi, Aisu Katena Satli, Adubu and a Katania of Pomatamdi, Angang no Pamasanina, and one the Kanaba Horopadagi, Makoe Niga Ega Funare, Adudagi Agi Maida, Dak Taribani, Agi Piron Motlibani Haduna, Yana Noning Mamong the Wari Maliraki, Rojizukangi, Stanley Nahide Wari Singado, Ashang Motopo Wari Nete Haba, Mayam Puna Sanarubadagi, Molibani Mahan Kangi, Maramaduna Rosina Harry, Stanley, washroom the Chalaga Namai Mitato Uro, Aduga class Yawa Muglao. Stanley na washroom da Mamai Taring Matamda, Makoy Hindi Oza, Mr. Bermalai, Adug Harry, Kaino Nang washroom da Toriduna, class Yawgedi Latana, Kaidobagi washroom da Quacha Chatuna Lady Bano, Nangikada Yamsuna Chango Haiduna, Yamna Shauna Haramaga Chatki. Matangisinda, first period Loraba Matunda, Stanley Mamana Basingadu, Stanley Manaka Omsinduna Famlami, Aduga Stanley da Wari Maliro o Wari Maliro Haiduna, Stanley da Mayam Hirami, Stanley su Mayam Nataning Nava, Wari Malirami, Wari to the Mahana Hai, Akoi Maga, Aiga Katian Zapamatamda, Mi Mayam Tinduna Lerami, Mi Mayam Tilibido, Kaito Ribono Haiduna, Aina Chanchinduna Yang Lui. Adubu Tanja Sida, second period Haunanabagi, Bela Mutaraki, Bela Sitaba Matamda, Mayam Punduna Leramba Angang Singadu, Magi Mafam the Jenaki, Aduga Karishu Lanjadaba, Ichamcham Jabas Hajuna, Masamasagi, Benz Dekta, Famduna Lerami, Mamanaba Amana Laura E, Science Ki Madam Lahore, Mayamadu, Langaramadu, Tumin, Sub Leptun Lenarami. Ngahak leraga science ki madam adu changlakhi mahana changlakpa matamda mamai mi issue sugatlaga changlakhi science ki oza adun hairi nakoi ki science ki project onanabagi damakta nasa gi pamjaba topic amamam khallo adubu science ki oza adudi yamna sathiba yamna strict oba ozani maram aduna angang sing aduna ladika mari lena daba wa amata ngang yaramde science ki oza aduna su Stanley hairiba angang se mayam punduna langba angang haiba khangi maram aduna Stanley ki manakta changchenduna ngarang class ta khiba science ki paramate adu mayam mamangda lepkhat anduna makhol hauna pahalami
Mathangi perata Hindi gi oja Burma amuk changlakhi Burma nasu angangsing aduda yamna thawai yauna class takpi tamirami Burma hairiba nupa asidi masam mana ikhoi khoiba ipha phaba angangsing ne hek yengba matamda kigadaba oja amani Burma na class taklinge matamda maya maraktagi Sairam hairiba angang aduna magi tiffin box adu hangdoktuna tiffin box manungda yawriba achapor adu machera masetuna chaba haurakhi achapot ki manam taba matamda Burma mahakna taklamliba singadu jab leptuna satra singadu koyeng yenglami aduga hairei kanano tiffin hangdoklise Sairam su oja khangan dabida mahakna hangdokliriba tiffin adu makhung khumjalaga magi desk makhada tumine insinki Burma na hanjin kanano tiffin hangdoklibase haiduna hanglabasu angang singaduna kemta hairamde maramaduna Burma na yamna sauna hairei Mathangda amuk tiffin hangdokpa thengnarabadi sungsoi soi debida principal office ta thagani masi matungda Burma na mana tagliba class adu makha chatharami adubu mahakti achapot ki manam adu tarubadagi matin jamna chunglami larik makha fajana takthaba ngamlamde maramaduna Burma na matin kut yoladuna hairei Nakhoi lang debida classroom da famduna leramu ai yam thuna halakani haramaga classroom dagi mapan thoki oja hek thokibaga Sairam gi mamanaba singaduna hairei ngasi dinang namu kai tawbirure oja se mathangi sinda Burma staff room da laki staff room da leramliba chokidar adu mapan thokro haiduna tanthoklaba matungda staff room adu da leiriba oja singi pochai thampam upu adu da kari yauribage haiduna phak tuna thirami adubu mahakna thiriba pocha adudi upu manungda yaramdre Masi matungda oja nupi amagi mahakna purakliba school gi bag adu chauki amada yanduna leiribadu urami masi matungda Burma na bag adu lauthokle aduga bag adu gi manungda yauriba tiffin box adu lauthoklami tiffin box adu hangdokluba matamdadi tiffin manungda jalebi mayam yaurami jalebi sing adu Burma na yamna haina singna piece amamam laukhatle aduga piece sing adudagi machet amam setuna loina charami jalebi piece amata mahakna loina chade maramdi mahakna loina chathokluba tarabadi piece masing wale haiduna oja aduna soidana maki hangnarakani Mina chathokre haiba oja aduna su soidana khangani Burma na jalebi hauna charinge matamda school gi hap thabagi bell tarakhi bell makhol taba matamda Burma pakhaladuna tiffin adu hathu khumsilami aduga mahakna jalebi charuraba matungda tiffin makrum khumjinba matamda tiffin gi mathakta tairiba thawrek sing adu su mahaki rumaladuna yamna haina sine taitholami aduga tiffin adu hana gi matogumna bag aduda mafam kaidana hapsilami hap tharakpa matamda angang sing adu magi punarakliba tiffin da yarib achapo adu puthokuna charami Stanley di magi tiffin furakte maramaduna Stanley mayamna classroom da achapo chanariba adudagi nathaiduna mapanda tholakhi adubu classroom adu da yariba aman hairiba senjau paiba nupa amagi machanupa aduna Stanley bu koksilai aduga hairei Stanley nang asagi wari do loidri wari makha liru lao Stanley na hairei aidi tiffin purakte maramaduna canteen dagi achapor ama charuge adu loiraga lige Aman na hairei akhoi mana alu paratha mayam pirei mayam se chaminarasi aduga wari do makha liro achapot leiruranu Aman na chaminarasi haiduna yamna kanna hairabani na Stanley su hoi haiduna yarami Masi matungda Aman na magi tiffin da yawriba parotha sing adudagi tangkhai ma lauthoroktuna Stanley da harau pirami Stanley na su parotha sing adu lauge torami adubu tanja asida Burma changlaktuna Stanley na parotha lauge toriba makhut aduda chaina kalakhi aduga hairei Stanley migi tiffin box dagi achapot chaganu nangi de tiffin box puraktabra Stanley na hairei aidi tiffin purakte canteen dagi achapot charu haiduna imana paisa oina pirakle Burma na hairei adu erabadi kadobagi sida leiribano canteen da chalo achapot leiruro achapot charuro Burma na yamna sauna hairei Stanley hairiba angang sina magi tiffin box si purakte aduga mamanaba singdagi achapot chathoktuna adum leire mana ngangliba singado taraga amandi oja adu da yamna sauna mamit khana yenglami oja Burma na aman da hairei aman nangnat puraklibado karino aman hairei parothani akhoi mana samlakpani Burma na hairei parotha kayano aingonda khara piro hawbre yenge hairami oja na haireklabani na tawdraba yadrabani na aman su parotha singadudagi machet macha amtang selaga oja da pirami Parotha machet adu chaba loiraba matungda Burma na hairei nangi parotha sidi yamna hawi kharaga pirakho asomdana Stanley di canteen da chatpagi mahutta washroom do ena changki washroom da leiriba isingi konjin adudagi mamai non thaduna ising penba makhai thaklami asom class manungdana angang singna yena duna chamin na jagadoriba achapot sing adu Burma hairiba oja aduna angang singdagi laura duna loina chathoklami aduga asomdana Stanley na ising konjindagi mabuk thananaba ising thaktuna leirami school gi hap tharpa matamdadi angang sing adu magi mabuk thananaba achapot chanari school gi staff singju mabuk thananaba kari no khara chanari adugu Stanley gidi ising thakpa natana
mahakti upai leite ising mabuk penaba thaklami mathangi sinda half thaba matam loraduna class amu makha chatharami adubu Stanley di class fajana yawba ngamlamde chak lambani na mahakti mamanabadagi ising lauraga ising thaktuna yamna chak lamna class adu yamna wana yawrami mathangi sinda class loinaraga mayam mayimda thonarappa matamda school gi nakanda leiriba dukana duda mamanaba mayamna changchenduna achapo leiriba adu Stanley na mamina haife yenglamlaba matungda dukanda di changdana mamai lukthaduna adum mayimda hanki mathangi nimitasu Stanley mamanaba kanamta laktringeda ayunga talaklami aduga school gi terrace mathakta famduna school gi gate ta changlaklibi mahak puluna tawribi oja Rojina lakpadu yenglami Roji mahaka khangna chanaba nupa aduga lakminarami mahaka lakminariba nupa adu Roji ge engage tawduna leiraba mahaka luhongadaba kuidraba Roji gi fiancé ni thangi sinda oja sathibi science gi oja adugi class ni Stanley amadi mahaka phaminariba mamanaba Walter makhoini na class da lari iminaba matamda Stanley di makhut oina i aduga magi mamanaba Walter na makhut yena i maramaduna makhoi ani na piklaba desk masaduda phaminaduna larik irakpa matamda makhoi ani gi khuning ani du thengainarami maramaduna amana amada aigi jagada henjali haiduna makhoi ani wari chanaduna lerami makhoi ani na wari chanariba matawodu ubada science ki oja aduna hairi nakhoi ani di larik yamna hairamale class ki mapanda thoga phalangda namai onsinduna lepa cho haiduna hairami Stanley amasung mahaki mamanaba Walter makhoi ani class ki mapanda thoktuna phalangda mai onsinduna leptuna laiki science ki oja aduna phana strict ojaba tarabasu chhatra sing aduna langlibado kari maram gino makhoina thengnariba du kari problem no haina phawba hangkide hoina dum class ta wari chanariba angang ani dubu mapanda lephanki mathangi sinda school gi hab amuk tharakle Stanley amadi mamanaba sing aduna makhoina purakliba achapot sing adu yena duna chaminarami asomjana oja singi office ta su oja masen marakta makhoina punarakliba tiffin gi achapot sing adu yena duna chaminarami adubu Burma hairiba oja adudi magi oina tiffin kemta purakte maram aduna atai oja singna purakliba tiffin sing adudagi amadagi mache amalo atopa amadagi na khara lo mabuk thanana ba charami mathangi sinda hab loiraduna class amu horami handa mukti Burma gi class horami Burma na changlapa matamda angang aduda hek changlapuga chaiba horakki nakhoina langlibado a fabu yona tare haiduna masi matungda angang sing aduda makhoi gi larik puthohanduna larik takpa horakki larik taklinge manungda Stanley amadi mahaka phaminariba angang Walter haiba makhoi ani do amuk khana ba horakle makhoi ani na larik iba matamda makhoi ani khuningdo thengainare iba yadre haduna amana amada inaduna marayena ba horakki makhoi ani ge matawoduda Burma na hanglai kari tawrabage nakhoi ani na tawriduna Stanley na harai Walter na larik iba matamda aigi saite henjalakpadagi ai iba yadre Walter na su harai Stanley na lam henjalakpadagi ai su iba yadre akhoi ani yamna chille makhoi ani na ngangnaribadu taraba matungda Burma na harai Stanley kari maram gi damakta nakhut oina larik iribano khut oi haibasidi amanga soi matamda season ba khutni aduga larik haibasidi asengba Saraswati ga pangkhak oribani laiga manaribani maramaduna larik iba matamda ngasidagi khut oina iba yaroi khut yena igadabani angangna pokpadagi hauna makhut oina iba hainajaраklaba adubu makhut oina iba yaroi haduna thingjalabani na makha taba class adudi Stanley di makhut yena iba hairamde iba haitrabanina mahati ojana ngangliba singado taba khatang tare aduga ibadi kaimta iramde adubu atai chhatra singdi magi thokpa loina inarami mathangi class lorakpa matamda Vishek hariba Stanley gi mamanabaduna Stanley gi manakta laktun hairi akhoi school loiraba matamda football match ama sanagadori nangsu yausi Stanley na hairi aidi school loiba matamda imana aibu soidaramaki yumda ngaiduna leramgani yumda handaba yaroi Avishek na hairi madugidi kachu khalunu amana school lakpa matamda phone ma purakpani noi mada phone toraga haiko ball sanaba loiraga halaklage haina Avishek na amandagi phone laurure aduga Stanley da pirai Stanley su mamagi number adu namduna mama da call torami aduga hairi ima ai imanaba singa football sanaba loiraga halaklage Stanley gi mama na hairi sakti kamain tawba wahe sitaba matamda Avishek na hairi amangi mama mapana tiffin mayam ama purakani akhoi mayam sanaba loiraga chana nabagi damakta wahe sitaba matamda Stanley na phone thami aduga hairi akhoi mana yare akhoi mayam football sanagadoriba adu aisu jawrage mathangi sinda class loiraba matungda amanamadi mahaki mamanaba singadu school gi campus ta yamna nungaina ball sanaduna lerami ball sanaba lorakpada senjau paiba mama mapagi macha oiriba amanna akhoi gi chanaba purakle lao chara si haiduna mayam koksilami aman gi mama mapana purakliba chana thanaba mayam adu Stanley amadi makoi gi mamanaba mayam punna yenaduna yamna harauna chaminarami mathangi sinda staff room da oja Rojina Stanley na English ta irakleba essay do parami
essay adu paraba matamda essay adu yamnasu phazarami yamnasu nokningba essay ama oirami essay check tawna mahakna nokliba adu uba matamda manakta phaminariba oja singna kaidorabage haina hanglakhi Stanley ne essay phazaba ma ida e haiduna Rojina hairami staff lumda leiriba oja sing adunasu Stanley hairiba angang ado iba khotpada yamna haibani haiduna Stanley gi maramda wari ngahak sanarami asumna ngahak wari sanaduna leiringe tanja sida chowkidar changlai aduga Roji da hairi Roji nangbu akhoi school gi father na amukta unaselau haiduna kaure mathangi sinda father amadi atai topa oja singa loinena meeting torami Roji su meeting adu yaurami father na awaba ga loinena hairi akhoi school gi syllabus asi exam amangda loiba nangadaba mande Roji na hairi exam gi damakta khalaga syllabus loishinaba takpa matamda angang singda gyan taroi maram aduna emhoriba matam khara asida angang singbu gyan tananaba takpiba aduna phatabra oja topa amana hairi akhoi school gi oinadi syllabus asi loishindaba yadabani upai ama natraga ama tawtuna exam amangda syllabus loishindaba yaroi mayam wari ngahak sanaraba matungda father na hairi handagi Christmas ki suti tharuraga halaklaba matungdagi di lunch break ama piraga break ki matungda extra class ahum amaga hapaga angang singi syllabus loinanaba taklaksi Roji amadi atai oja sing dasu father na hairaklabanina extra class haplasi hairibaduda yasinarami mathangi sinda oja Roji na angang singi kada changlaktuna meeting da lawkheba wareb adu hairami Roji na hairai Christmas suti loiraba matungdagidi school da extra class ahum haplagani maram aduna Christmas ki suti karaklaba matungdagidi nakhoina school da lakpa matamda tiffin box achauba amamam puduna lau school gi matam sangdoklabanina class loiba ngaibada chak lamba phawdanaba handa amuksu Roji na class makha chatharingai matam asida Stanley amadi mahaka phaminariba Walter makhoi ani amuksu khanarakhi makhoi ani na lari iba matamda makhut ani thengjinare lari iba nungaitre haiduna angang ani na hairiba wasing ado taraba matungda Roji na hairai Madugi damakta kai maramgi khanarino hauji nakhoi ani na family pa mafam adu onthoknaro madu eba tarabadi nakhoi ani na iba matamda nakhoi khuning adu thengjinararoi oja na hairakpa matungina Stanley amadi Walter su makhoi ani na family ba mafam adu onthoknarami makhoi ani na hanadagi hauna khanaduna leramliba wafam asi icham chamna ilai laina oja Roji na yamna phajaba mongda semdokhi angang ani do yamna nungaina su phaminakhi amu hanna su khanakhidre handa amuksu break tharakpa matamda Stanley ga class ta phaminariba mamanaba aduna Stanley bu makhoi gi manakta kausinduna mayam puna nokminaduna wari sanaduna makhoina purakliba achapo singadu yena duna chaminarami asomda su oja Burma su ngasi sumagi tiffin furakte maram aduna tiffin furakpa oja singi manakta changduna mayamdagi khara lauduna mabuk thandana bacharami Stanley di mamanaba mayam marakta wangang sangang yamna haiba phagi chugai tagonba angangnina mayamna su magi manakta da pundoido khana lei maram aduna school gi hap thaba matamda Stanley gi mamanaba singaduna Stanley na tawriba dialogue amadi mahana liriba wari singadu mayam kwashinduna Stanley gi mong mataw adubu yengduna yam nungaina matam lelami nongma gi matam sam haukibana ngasidi Stanley na wana ngairakpa numit ado yorakle ngasi su hana gi matogumna oja Roji class sanglakpa matamda momo nokladuna yamna harauna class ta changlakhi adubu ngasidi Roji na class sanglakpa matamda Stanley di adum leptuna lerami Roji na hanglai Stanley kari tawrabage Stanley na yamna fajaraba English ki saireng ama thirami mahakna thiba saireng adu loirakpa matamda magi oja Roji da happy birthday madam haiduna mahaki oja Roji gi birthday numit aduda mahakna wish pirami Stanley na ngahangkai wana ngairakliba numit asi mahaki oja gi birthday numit asi oiramle Stanley gi thamoi senglaba matawaduda oja Roji su pelami maram aduna mahaki bag ta yauriba chocolate ama puthokduna Stanley gi makokta nanthabiraduna chocolate adu Stanley da pirami mathangi sinda school matam loiraduna suti tharakpa matamda oja Roji na mangonda pirakpa chocolate adu Stanley na mahaki mamanaba singa loinana punna yenaduna yamna harauna nungaina chaminarami mathangi sinda science ki oja na science ki project ama submit taw hakiba matam adu yorakle maram aduna Stanley na mina sijinabidraba yotek thangte khara khomjinduna science ki project ni haiduna lighthouse ama sarami lighthouse habadi samudra mapanda natragana samudra gi jaga kharada building gumna wangna sariba aduga yum adugi matondana samudrada lakliba jahasingna unanaba haiduna mai thanduna thamliba adugumlaba yum macha aduni asigumlaba lighthouse ki model ama yamna accurate oina haibadi sengba lighthouse amaga chap manaba model ama Stanley na sarami Stanley na sariba lighthouse adu mahaki mamanaba singaduna kumhaigumna kwashinduna yengnarami mathangi sinda Stanley ge class ta oja Roji changlakhi Stanley na sariba lighthouse adu uba matamda oja Roji di penba haibadu oikhi asuk pikliba class 4 da kariba angang amana mahaki wakhaldagi mahakna mamina ukhiba lighthouse ama mayamna sijinaba yararoi haiduna langthoklaba yotek thangtok sing sijinaduna recycle tawduna sarakpa Stanley gi model amadi Stanley gi wakhan khanbagi tha adu thagaladuna oja Roji na yamna
fazai haiduna Stanley bu thagalami mathangi sinda science ki pera thokle science ki oza sathi bi edasu class da changlakhi science ki oza adun harai noi suti chattore haiduna project kaurabra khoina toba project sing adu puthora o hairakhi class adu da lairiba angang sing aduna mana torokpa science ki project sing adu puthoktuna ulami science ki oza aduna Stanley da hanglai Stanley nangi project kadai Stanley na mahana ngasai sakiba lighthouse adu da makhut thiladuna harai aigi project ti asida leire adubu science ki oza aduna di Stanley da thina cherakhi asigumlaba phatta haudi sing ase kari maram gi damakta aigi class ta pusilaklibano aduga nangna sariba lighthouse asisu aikhoi gi school gi syllabus ta yaudaba project ni school gi syllabus ta yaudaba anada yaudaba project asi kari maram gi damakta saraklibano haiduna yamna thina cherakhi aduga science ki oza aduna harai masigumlaba phatta haudi asidi aigi class manungda thamba yaroi mapanda langtho ucho hairakhi masigi matungda science ki oza aduna lemhoriba angang sing adu da harai nakhoi na tarokliba project sing adu pisilaklo atai chhatra sing aduna makhoi na tarokliba project sing adu science ki oza adu da pisilami atai angang sing na toriba project adu di mamal tanglaba fajaraba boy amada internet tagi download tawba photo khara chamthoklaga boy adu da napsanba aduga लाइक याबो वाही खरा इंटरनेट याबो वाही खरा बोय दुदा इशिलगा नत्रगना मैगजीन दगी वाही परेंगमा सिंदोकलगा बोय दुदा इशिंदुना पुरकपा ममन चंगना सारिबा प्रोजेक्टिंग अदुत खतनी साइंस की ओजा अदुना पामलिबदी तशेंगबगी हायरगदी साइंस की ओजा अमा ओइबा ताराबदी लाइक यावदबा मयामदगी टॉपना वखन खनबा ngamba angangsing adubu puning thoga pigadabani adubu masigi ona tenabada science ni hairaga science ki mingda internet tagi download tawba photo khara happa aduga internet tagi lokthokpa wahai khara iduna purakliba project sing adubu science ki project ni haiduna oja sina harauna lawri tashengnamakki real life ta kanagadariba angangsing da wakhal khanba tambigadariba Stanley na sarakliba paisa changdaba project adubuna phata haudini haiduna class tagi langthohanki mathangi sinda Christmas matam nopsilakle maramaduna Christmas ki choti thadringi mamang asida school gi angangsing amadi oja mayam punduna photo kaminarami mayam photo kapnaringi matamda science ki oja amadi oja Burma makhoi ani di asomda leithoktuna wari sanarami science ki oja aduna harai suti karakpa matamdagi di nongmada hap ani tharagani yamna nungaire oja Burma na di angangsing nasu achauba tiffin box mayam ama puraklagani haiduna yamna harauna makhoi ani wari sanarami mathangi sinda angangi mama pasingna school chapada machana tiffin pukhina ba haiduna ahing haugatuna machasingna school da chabada chak lamdanaba machasingna chaningna ba haiduna ahau ba henjang kaya ama theongduna machasingni tiffin semlami machasingni school da pukhina ba mathangi sinda angangsingna purakliba tiffin box sing adu school gi blackboard ki manakta pulap paiduna thamlami angang ayambadi tiffin macha amam punarakhi adubu aman hairiba senjau paiba mama mapa gi macha adudi steel gi tiffin ka mari panba achawa ma purakhi mathangi sinda class hore Oja Burma su class tong nanabagi damakta classroom da changlakhi mahangna classroom da hek changlakpa matamda amanna purakliba kakhal mari panba achauba tiffin box adu urami tiffin achauba adu uba matamda Oja Burma na masa matomda haijai handaki chahi asidi daw yamna yaba chahi haibado oigadori aduga angang singda hanglai tiffin achauba si kanagino maya maraktagi chhatra mana harai aman gini Burma na amu amanda hanglai aman nangna tiffin achauba sida kari ahawba puraklibano aman harai tiffin manungda kari yawge haibado aidi khangde ekoi mana semlakpa tiffin ni aman hairakliba wahi si taba matamda Oja Burma na matin kut yoladuna tiffin achauba du da yenglaga masa matomda haijai ngasidi tiffin asi manungda yaw sing ase aina yamna hauna chaba tare extra class hablabani class su yamna sangna torami oja mathang changlaktuna class lorami asomdana staff room da oja khara amadi magi ahangba peret yenglaga makoina purakliba tiffin sing adu chaba honarami adubu Burma di mina chaba chari khangna mahak su ka adu dalai khanghan nabagi dhamakta isai hauna saklami mahana toriba mowong adu uba matamda laiminari ba oja sing aduna makoina purakliba achapo sing adu chaw haiduna Burma da su pirakhi adubu oja sing aduna pirakliba achapo sing adu di Burma na ngahak paiduna koyeng yenglamlaba matungda hawgadaba mande charoi haiduna charamde mahakti yamna monda nungaina amanna purakliba tiffin achauba du da yawriba hawa thumsing adu charagani khanduna yamna nungaina leirami mathangi sinda Burma na atopa class amada changlami adubu Burma di class loba matamda mabuni ichangde mahagi wakhalda leiribadi tiffin da kari yawrakli angangsingna kari ahaw thum purakli haibase masi khatani
अतोप क्लास की आंगांग सिंगदा अमन की मतौ तमु अमन दी मसा पिक्चर बसु टिफिन अचौ अचौ मयाम फुरई हाइदुना टिफिन द पुरकलिबा अचापोट अदुगी वारी सानरमी तसेंगना क्लास ताकपगी महुत्ता मागी वारी से ताबा ngamdabadagi angang amana marak thatlaga Oja Barmana takiba saireng adu gyan tadre amungtanga takpiyu haiduna hairakhi Oja Barmana angang na hanglakliba wahang adu khumbagi mahutta aikoina somda chak chabagi wari khanari aduga nangna muk topic change torli se karigino haiduna hairami Oja Barmadi gari yengduna break thagadaba matam ngaiduna lerami school gi hap thabagi bel hek khinglakpa matamda Oja Barmadi chhatra mayam adugi mamang thaduna chenthoraki aman gi manakta chananabagi damakta adubu angang sing aduna di makhoi gi khangdaba para adu takpiramu haiduna Oja Barma gi matung coin inarakhi adubu Oja Barmana hathu hathu hairami ngasi gi di ai chak lami hayeng soidana takpirage hayeng wena wari sanarasi Oja Barmana aman gi tiffin sing adu chaba nangaroi khaladuna hathu hathu chelakpa matamda science ki oja adu mu thainare science ki oja aduna su Barma bu kaukshelaktuna wari ngahak sananaba torami adubu Barma di leifam chafam khanglamdre science ki oja na hairiba wasing adu thawaina taramde mafam adudagi mahakti hathu hathu aman gi class adu yaunanaba chelakhi mahangna lakpa matamda lambi de thengnariba angang sing aduna Oja da chaw haiduna makhoi purakliba tiffin sing adu pirami adubu Oja Barmana ai yare haiduna chelakhi aman gi manak yaunanaba Oja Barmana hathu hathu chelaktuna aman gi class sanglakpa matamdadi aman gi chawraba tiffin adu makhoi mamanaba mayam yenaduna tiffin da yarakliba sing adu loina chathoktuna leramle chaning malasu leaga to i haibadu hek thoi hangduna leramlaba tiffin gi kakhan sing adu urubada Oja Barmadi yamna saurami tanja sida Stanley di tiffin adu da yarakliba haw henjang sing adu makhuna kola duna lektuna saribadu urami Barmana upai lecturduna mahaki asawa sing adu Stanley da oina loina tainarami Barmana Stanley da harai nangna di nongmata lunch box purakte namanaba sing asigi oina nangna loina chathoktuna leire Stanley nangna loina chathokhrabani ngasi de ai chara henba tare ngasi de ai kem chadre tiffin asi sana nabagi damakta aisu yamna wana chelaklibani lambi mayam sangna laklibani aduga aman kari maramgi no nangna asyam thuna tiffin asi losalamlibasina aman harai sir aigi tiffin da yariba sing ase sir gi damakta khara kha amu haidunadi sarna ngasai hairamde wahai ase taba matamda Oja Barma matin kut joladuna hanglaba tiffin sing adu da yengladuna harai ngasi gi de chalage hayeng amuk soidana laage Oja na seramliba sing adu taba matamda Stanley angang ojarabasu ikaiba phawi maramaduna hawgatladuna chakhige tawi adubu mamanaba sing aduna Stanley chatkinu haiduna Stanley bu khamlami Stanley class lorakpa matamda yamna mathwai nungaitana mamai lukthara mayumda halakhi mathangi nimita school gi hap tharakpa matamda Stanley gi mamanaba sing aduna makoi na purakliba tiffin sing adu phanamada punna thamduna mayam chana na thorang tawduna lerami tanja sida Stanley phogotuna class ni mapanda thokhi mahang thokiba du uba matamda aman hanglai Stanley nang kadai da chalibano Stanley yamna harawna nokladuna hairai yumda imana aigidamakta ahawa cha hanjang thongduna lehore ai yumda chak chaba chatlibani aman hairai ado akhodi chak charo se haduna kauroidro Stanley hairai noma punna chaminasi ado ai chatlage hairamaga mahak chatkhi ngasidi Stanley yautrabanina mamanaba sing adu chak kaya icha charamde ngahak leraga Oja Barma laktuna angang singna pujarakliba tiffin sing adu mahakna puk thanba makai loina chathoklami masida sunate mahakna chak chaba matamda yamna phangjadabagi mawongda charami amot chamot makoi marangda chak henjang itei khai charami magi matawadu ubada leiriba angang sing adudi chak chaba phawba hangoiba yaurami mathangi sinda hap matam loraduna class horokpa matamda ngasisu Stanley ising thaktuna lemhoriba class sing adu loinanaba yaurami mathangi nimitasu Stanley mamanaba singna chak chariba adu mahak yauramde mamanaba singna kawraklabasu mayumda chak henjang ahawba asaba charudoini haiduna chatkhi adubu nongmadi Stanley na mayumda chak henjang ahawba charudoini haiduna chatkhiba numit amada Stanley gi mamanaba Abhishek na Stanley na mayum chatpagi mingda mayumda henjang ahawba henjang asaba phongphong saba charudoini haiduna chatkhraga mayumda di chatana Stanley na lambi gi mataida kocha chatuna school gi hap thaba matam loiba ngaiduna leiriba adu Abhishek na lona urami Abhishek na mamanaba na toriba thaba adu atai atopa mamanaba singda pautamge haiduna lakpa matamdadi makhoi gi Oja Barmana makhoi gi tiffin sing adu loina chathoklaba matungda thagekladuna leiramliba mawong mataw adu urami mathangi sinda Stanley ngasisu hanagi matawgumna ayuk nganta laktuna school gi mamangda leiriba Holy Family gi murti eduda mabuning changna live khoramlami aduga terrace mathakta kakhatuna hanagi matawgumna mahaki Oja Rojibu mahaka khangna chanariba nupa aduna thilakpara haiduna ngaiduna lerami
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯣꯖꯤ ꯂꯥꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯔꯣꯖꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇꯦꯟꯂꯤ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯟꯅ ꯁ꯭ꯇꯦꯟꯂꯤꯗ ꯍꯥꯏꯔꯛꯏ ꯁ꯭ꯇꯦꯟꯂꯤ ꯉꯁꯤꯁꯨ ꯅꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯔꯨꯗꯣꯏꯔꯥ ꯁ꯭ꯇꯦꯟꯂꯤꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯕꯤꯁꯦꯛ ꯑꯃꯗꯤ ꯑꯃꯟ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯦ ꯁ꯭ꯇꯦꯟꯂꯤꯅ ꯃꯌꯨꯝ ꯆꯠꯄꯒꯤ ꯃꯤꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯃꯟꯅ ꯁ꯭ꯇꯦꯟꯂꯤꯗ ꯍꯪꯂꯛꯏ ꯁ꯭ꯇꯦꯟꯂꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯤꯟ ꯊꯤꯔꯤꯕꯅꯣ ꯑꯃꯔꯅ ꯑꯃꯨꯛꯁꯨ ꯁ꯭ꯇꯦꯟꯂꯤꯗ ꯍꯪꯂꯛꯏ ꯁ꯭ꯇꯦꯟꯂꯤ ꯅꯪꯅ ꯌꯨꯝ ꯆꯠꯄꯒꯤ ꯃꯤꯡꯗ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯞꯀꯤ ꯄꯦꯔꯦꯠ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗ ꯆꯠꯇ꯭ꯔꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯒꯦ ꯁ꯭ꯇꯦꯟꯂꯤꯅ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯏꯃꯥꯒ ꯗꯦꯜꯂꯤꯗ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯃꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯇꯤꯐꯤꯟ ꯑꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯁ꯭ꯇꯦꯟꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯔꯃꯥ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯩꯔꯣꯏꯗ꯭ꯔꯥ ꯑꯃꯟ ꯑꯃꯗꯤ ꯑꯕꯤꯁꯦꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯧꯅꯦꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯕꯔꯃꯥꯅ ꯊꯦꯡꯅꯗꯕ ꯕꯔꯃꯥꯅ ꯁꯨꯡꯎ ꯎꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯝꯗꯧꯅ ꯆꯩꯒꯗꯧꯔꯤꯕꯅꯣ ꯅꯪꯒꯤꯁꯤꯟꯗ ꯍꯥꯞꯀꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯑꯣꯖꯥ ꯕꯔꯃꯥ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯑꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯇꯤꯐꯤꯟꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯨ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯟꯒꯤ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯕꯔꯃꯥ ꯆꯥꯛ ꯂꯥꯝꯅ ꯆꯦꯜꯂꯛꯄꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯖꯥ ꯕꯔꯃꯥꯅ ꯁ꯭ꯀꯨꯜꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯥꯛ ꯆꯥꯔꯤꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯃꯟ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯟ ꯊꯦꯡꯅꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯅꯧꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯃꯁꯨ ꯖꯣꯏꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯗꯔꯗ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯐꯥꯗꯔ ꯑꯗꯨꯅꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯀ꯭ꯂꯥꯁ ꯂꯧꯕꯤꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯗꯔ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯁꯟꯅꯔꯗꯨꯅ ꯀ꯭ꯂꯥꯁ ꯂꯧꯕ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇꯥꯐ ꯔꯨꯝ ꯃꯅꯨꯡꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯅꯧꯕ ꯑꯣꯖꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯟꯆ ꯕꯣꯛꯁ ꯄꯨꯊꯣꯛꯇꯨꯅ ꯑꯣꯖꯥ ꯕꯔꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯣꯖꯥ ꯕꯔꯃꯥꯗꯤ ꯉꯁꯤꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯀꯩꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤನ ꯃꯌꯥꯝꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯏꯆꯝ ꯆꯝꯂꯕ ꯇꯟ ꯈꯔ ꯑꯃꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯊꯣꯡꯕꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯕꯔꯃꯥꯗꯁꯨ ꯄꯤꯔꯝꯃꯤ ꯅꯍꯥꯟꯈꯩꯗꯤ ꯕꯔꯃꯥ ꯑꯉꯥꯡꯁꯤꯡꯅ ꯄꯨꯔꯛꯄ ꯑꯍꯥꯎ ꯑꯊꯨꯝ ꯘꯤ ꯊꯥꯎꯅ ꯐꯖꯅ ꯉꯧꯔꯕ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯅꯧꯕ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯇꯟ ꯑꯀꯪꯕ ꯃꯆꯦꯠ ꯑꯃ ꯑꯅꯤ ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯊꯣꯡꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗ ꯆꯥꯔꯝꯃꯤ ꯕꯔꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕꯔꯃꯥ ꯑꯣꯖꯥ ꯑꯅꯧꯕ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯗꯨꯗꯤ ꯆꯥꯕꯤꯔꯨꯈꯤꯅꯨꯗꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯣꯖꯥ ꯑꯇꯩꯅꯁꯨ ꯕꯔꯃꯥꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯕꯔꯃꯥꯗ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯔꯃꯥꯅ ꯑꯃꯟꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯃꯟꯒꯤ ꯆꯥꯎꯔꯕ ꯇꯤꯐꯤꯟ ꯑꯗꯨ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯜꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯔꯃꯥꯅ ꯑꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯪꯂꯛꯏ ꯅꯈꯣꯏꯗꯤ ꯉꯔꯥꯡ ꯍꯥꯞ ꯊꯥꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯒꯦ ꯑꯃꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯏ ꯕꯔꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯥꯗ꯭ꯔꯤꯕꯅꯣ ꯆꯥꯛ ꯆꯥꯐꯝ ꯃꯐꯝ ꯍꯣꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯕꯤꯁꯦꯛꯅ ꯈꯨꯝꯂꯛꯏ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯀꯀꯥꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯁꯟꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯣꯠꯁꯜꯂꯦ ꯍꯥꯏꯕꯗꯒꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯃꯈꯥꯗ ꯆꯥꯛ ꯆꯥꯔꯨꯕꯅꯤ ꯑꯣꯖꯥ ꯕꯔꯃꯥꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤꯅꯦ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯥꯁꯜꯂꯕꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯣꯠꯁꯤꯟꯒꯅꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯃꯈꯥꯗ ꯆꯥꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯕꯔꯃꯥ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯔꯦꯟꯗꯤ ꯍꯥꯞ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯃꯟꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨ ꯆꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯑꯃꯟꯒꯤ ꯇꯤꯐꯤꯟ ꯑꯗꯨꯗ ꯃꯇꯤꯟ ꯌꯣꯠꯄ ꯃꯈꯩ ꯌꯦꯡꯂꯒ ꯍꯣꯔꯦꯟꯗꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯞ ꯊꯥꯔꯦ ꯉꯁꯤꯁꯨ ꯑꯣꯖꯥ ꯕꯔꯃꯥ ꯑꯃꯟꯒꯤ ꯇꯤꯐꯤꯟ ꯑꯗꯨ ꯆꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁ꯭ꯇꯦꯌꯔꯀꯦꯁ ꯃꯈꯥꯗ ꯆꯥꯛ ꯆꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯣꯖꯥ ꯕꯔꯃꯥ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯈꯔ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯕꯔꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯟ ꯎꯕ꯭ꯔꯥ ꯑꯃꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯀꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯟ ꯎꯗꯦ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯈꯤ ꯉꯁꯤꯁꯨ ꯑꯣꯖꯥ ꯕꯔꯃꯥ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯗꯨꯅ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯑꯣꯐꯤꯁꯇ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯇ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯅꯧꯕ ꯑꯣꯖꯥ ꯑꯗꯨꯅ ꯉꯁꯤꯁꯨ ꯇꯟ ꯑꯀꯪꯕ ꯈꯔ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯊꯣꯡꯕꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯕꯔꯃꯥꯗꯁꯨ ꯍꯥꯏꯔꯛꯈꯤ ꯑꯣꯖꯥ ꯕꯔꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯟ ꯑꯀꯪꯕ ꯃꯆꯦꯠ ꯈꯔ ꯑꯃꯗꯤ ꯏꯆꯝ ꯆꯝꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯍꯥꯎꯇ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯕꯔꯃꯥꯅ ꯀ꯭ꯂꯥꯁ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯃꯟꯗ ꯍꯪꯂꯛꯏ
aman nakhoi staircase makada chak chai haraga ngarang di staircase makada leramde nakhoi kadai da chak charubage asidi aman wa khumpham leramde maramaduna abhishek na khumlai akhoi na ngarang staircase makada chak chage haiduna lakpa matamda mafam aduda topa class ke angang kharana hana chak chaduna leramle mafam aduda akhoi myam chak chaba chandabadagi akhoi di ground da chatuna ground do ina chak charure Oja Burma na hai fare fare round the chak chaba bu oirabadi ngasi su hap thaba matamda Oja Burma angau bogumna school gi pak laba lampa ajuda kachin ama digina kachin ama fawba kochen chenduna aman amadi mahak mamana ba singaduna kadai da chak chari bano haijuna kothi thi duna lerami lampak da famleba satra singadigi manakta chenchin duna aman ubra haijuna koheng hangki asisu aman amadi mahak mamana ba singado thiba phangdrabada Oja Burma ningba kaiba loinana office ta amu halakhi Mahang office ta halakpa matamda ngasisu hana gi matawgumna history gi oja aduna tan akang bakara amadi tamsamba gajar thongba henjang adu chaminasi haiduna offer tawrakhi mathangi sinda Oja Burma na class sanglakpa matamdadi ngasi di Oja Burma hana ga manada ba mongda yamna shaurami duga angang sing adu da hairei ngarang numit chupa ama nakhoi kadai da lebage haiduna saraba nungsa marak asida lampak sinba thung kochen chenduna nakhoi bu thirubani adubu nakhoi di lampak ta leramde nakhoi mayam kadai da chak charubage ngasi di chhatra sing adu wa khompham leramde tumin leinarami chhatra sing adu gi mataw adu ubada Oja Burma na Abhishek ta hairei Abhishek kari maram gi damakta tumin leiribano ngahangai di nang nadum pakum khombadaine Stanley gi mamanaba sing aduna wa khompham lecture duna tumin leinariba mataw adu ubada Stanley na hairei Sar ngarang di nungsa yamna sabe hemin badagi akhoi ground da chak chadre mayam gi function tawbum amphitheater do oina chak charure Stanley gi pakhuma se taba matamda Oja Burma na hairei chumi ngarang gi nungsa yamna sai bak ta phamaga chak chaba ngamoi nakhoi na amphitheater aying ba mafam khalaga chak chari bedo madunu khaidagi phare khaladuna anauba asama gulena Oja Burma su ngasi di henjang ahawba charaga ni khaladuna momo noklami ngasi su ulgi hap tharakle adubu Stanley amadi mahaki mamana ba singadudi school adugi class tongnadaba seasonadaba Kamada mayam punna paminaduna makhoi purakliba tiffin sing adu Stanley amadi mamanaba sing adu yena duna chaminarami tak chana mamanaba mayam maraktagi amana hanglai akhoi gi Oja hingchaba Burma adudi ji kamai tarongani aman hairai akhoi thibada kochen chelamgani khali masi matungda Stanley na makhoi na sisinariba steel gi tiffin ahangba ma lokhale aduga thongna aduda wangna thangkal ami aduga langtrik langlaba steel gi tiffin maningda tariba reflection aduda Oja Burma na amphitheater da Stanley amadi mahaki mamanaba sing thiraduna Oja Burma na kochen cheliba adu Stanley amadi mahaki mamanaba singna yenglaga noklami ngasi di Oja Burma sawbane heladuna amphitheater dagi amhenba angang sing adu karai da chakhrabage haiduna laurakpa makhol adu taba matamda angang sing adu di Oja Burma na ukhiba tare haiduna luktha lonarami ngasi su Oja Burma ningba kaina office ta halakhi adubu anauba history gi Oja aduna ngasi su gajar gi halwa saminasi haiduna pirakhi thange numita school gi hap thaba matamda ngasi di Oja Burma school gi kachin koya gate mapan phawba yoba makhai koja chatuna aman amadi mahaki mamanaba sing kadai da chak chari haiduna koithi thirami school gi campus amata da thiba phanglaktrabada Oja Burma su wakhalama lakle maramaduna ngasi di school gi terrace mathak lomda oina ka khalakhi Oja Burma na school gi terrace mathak lomna ka khalakpa matamda terrace tagi angang kharana yamna harauna langbagi makholadu tarakhi Oja Burma na ngasi di angang sing adu pharage matagum makhon thon debida terrace mathak ta ka khalakhi masi matungda terrace ta leirib angang sing adu phaglang amagi marumda ranba amagumna tuminna lotna yengduna lerami terrace mathakta leiriba sing adu aman amadi mahaki mamanaba singni khanglaba matam aduda Oja Burma na mahana lotliba mafam adudagi yamna sauna tholakhi aduga angang sing aduna phamduna chak chariba jaga aduda lakhi angang sing adudi ikhang khangodana Oja Burma laktuna makhoi gi manakta leplaba aduda pakhatpana loirami pakhatpa amadi akibaga loinana Oja Burma gi matawajuda munna yengduna lerami Oja Burma na yamna sauna laurai kanadano na khoina yenglibado kari maramgi engonda yenglibano uchi manba sing ipik pikpa na khoina su aibu apangba siri nongmana lampakta chak chai hai nongmana staircase makhada aduga nongmana amphitheater da aibu angawba dawna school sinba thungba makhai nakhoi bu thina ba kochen jethalibani ngasi phawba aigi punsida nakhoina aibu sanariba asigumna kanamtana engonda sanaraktri Oja Burma na mahaki asawba sing ado tainafam khangdraduna aya marakta mamai lukthaduna phamliba Stanley da harai uchi huranba macha nang hana hogatlu hayengdi karigumba nangna tiffin purakta tarabadi hayengdagi school lakpa yaroi Stanley mamai lukthaduna tumina lepi adubu Oja Burma na mahaki asawba aduna pendraduna amukasu sauna Stanley da laurai Stanley aina wangang libase nangondani aingonda yenga u hayengdagi di
टिफिन बॉक्स पुरक्तरबदी स्कूल लाकपा सुंया यारोय स्टैनली अमदी महाकी ममानबसिने जेनादुना चाथोखरबा अहांगबा टिफिन सिंग अदु उरुबदा ओजा बर्मादी अमुके हेना सावबा हेलखी मरम अदुना स्टैनली दा ngasi क्लास यावबा यारोय मफम असिदगी चटखरो हायदुना स्टैनली बु तांथोखी ओजा बर्मासु अंगांग सिंग अदुगी ममांगदा ngasi चोपा हायबदो ओइरे ओजा बर्माना इकाय नुंसी यानारदुना अंगांग सिंग अदुदा यामना सावना हायरमी ngasi नखोयना पुरलिबा चा हेंजांग सिंग से अमु हन चारोय हायरमलगा बर्मासु यामना सावना मफम अदुदगी चटखी मथंगे सिंदा ओजा बर्माना क्लास संगलपा मतमदा ngasi टिफिन दा हाना येंगद्रे क्लास दा फमलिबा अंगांग सिंग अदुदा भावा ममितना फजना येंगलमदे आसेक चंगलकपगा महाके ताकफम थोपा परा खरा ताकतुना लेरमी ओजा बर्माना ममाय लेथोरक्तुना अंगांग सिंग अदुदा येंगलकपा मतमददी स्टैनली गे फमफम अदु हांगदुना लेरमले अदुगा स्टैनली गे नाकंदा फमिनरिबा अंगांग सिंग अदुनदी ओजा बर्मादा यामना सावना ममित खाना येंगदुना लेरिबा मिजेंग सिंग अदु उरमी मथंगे सिंदा स्टैनली अमदी महाके ममानाबा सिंग अदु मखोयना पुरलेबा टिफिन सिंग अदु पुन्ना पुनसिनदुना थिएटर दा फमदुना लेनारमी अदुबु वादि मसेम थंगानरदे अमना अमदा येंगनदुना ममाय लुकथानदुना सुकथानरदुना यामना नुंगाइतना लेरमी मयमदगी पुरकलेबा टिफिन सिंग अदुसु कनामता चारमदे आमगी मतौ अदु उबदा मयाम मरक्तगी अमना हायरई ngasiगीदी आई चाक चानिंगद्रे चाक लांबा फावद्रे मरम अदुना टिफिन सिंग अदु खुमजिनख्रो मथंगे सिंदा फादर अमदी स्कूल अदुगी ओजा सिंग अदु मीटिंग तौदुना लेरमी साइंस की ओजा अदुदी स्कूल लापा मतमदा मचा थंपम लेते हायदुना मचा नुपा पुदुना लाखी मीटिंग हौरबा मतुंगदा फादर अदुना हायरई थियोसॉफिकल सोसाइटी हायरिबा ऑर्गेनाइजेशन अदुना तोंगान तोंगान बा स्कूल सिंगे अंगांग सिंगना पार्टिसिपेट तौननबा कंसर्ट प्रोग्राम अमा सिली मरम अदुना खोय स्कूल गिसु टैलेंटेड ओइबा अंगांग खरा खंदुना इंटर स्कूल गी कंसर्ट असिदा पार्टिसिपेट तौरुनबा थारसी ओजा सिंग अदुनासु होय थासी यामना फबा आइडिया नि हायदुना हायनरमी साइंस की ओजा अदुना हायरई अंगांग सिंग अदुबु कंसर्ट यावननबगी दमक्ता रिहर्सल तौबगी पुतोक पुसिन तौगदोरिबगी दायित्व अदु ओजा सिंगना लोगदोरिब्रा नत्रगना पेरेंट्स न लोगदोरिब्रा वहांग असिदा फादर अदुसु खनफम खंगददुना मथा सादुर ngaतंग फमलमी मथंगे सिंदा ओजा सिंगना तोंगान तोंगान बा क्लास ता संगदुना क्लासरूम अदुदा लेरिबा टैलेंटेड ओइबा छात्र सिंग खंगतपा होरमी इसै सकपा हाइबा सैरेंग थीबा हाइबा जगोय साबा हाइबा छात्र सिंगी ममिंग लौखटलमी अदुबु लेरिबा अंगांग सिंग अदुगी परफॉर्मेंस सिंग अदुदा ओजा सिंग अदुदी इपेन पेन बा हाइबदो ओइरमदे ओजा सिंग अदुदा नते छात्र सिंग अदुसु इपेन पेनरमदे स्टैनली के ममानबा अमन अमदी महाकी कांगबो सिंग अदु ममाय लुकथरदुना मथा सान फमलमी मखोयसु अमन हायरई एखोय स्कूल दगी असिगुम थबकता ख्वाइदगी हैथो सिंथोयबा छात्र अदुदी स्कूल असिदगी तांथोक पिखरे अदुगा मथोंग मरम खंगदबा केमता हैतबा करम्बा छात्र अमु स्कूल असिना थागा दोरिबनो सट अदुदा मयामना सुमना मथा सादुना लेनेरिंगै तंजा सिदा अभिषेकना अमन दायरई अमन ओंमाय खोयना फुटबॉल सानाबा मतमदा जेलीना मागी ममादा तौखिबा फोन नंबर अदु आइना नंगी फोन दा सेव तौखिबनी फोन नंबर अदुदा कॉल तौदुना स्टैनली दा पाउ पिखिसि अमनदगी फोन लौदुना अभिषेकना हंजिन हंजिन जेलीना ममादा कॉल तौरंबा नंबर अदुदा हंजिन हंजिन कॉल तौखि अदुबु नंबर अदु लेते नंबर लाले हायदुना हायरखि अमन्ना मोहंगलाई नखोय मयाम मरक्ता स्टैनली की मयुम खंगबा यावनबरा ममानबा सिंग अदु कनामता खंगनरमदे ममानबा अमन हायरई खोय स्कूल मनाक नकपा स्वाइदगी दे सोयदन ओइरमगनी मरमदे स्कूल की हाप थाबा मतमदा महाक मयुमदा हेक चत्तुना चाक चारमबनी स्टैनली अमदी महाक ममानबा सिंग अदुदी ओजा बर्मा की क्लास अदु मबुनिंग चंगना केमता तारमदे ओजा अदुदा ngasi फाबा मखोयदी सावो फट्री मखोयगी बोयदा मसम मना इफा फारबा हिंचाबा मानबा नुपा मा येक्तुना जाबरमाबु हिंचाबा अमगुमना येक्तुना लेरमी ngasisu ओजा बर्मा की क्लास ता महाके छात्र सिंगना मंगोंदा असावबगा लोनेना ममित खाना खाना येंगलिबा अदु उबदा ओजा बर्मासु यामना नुंगाइरक्तबा यामना निंगमदबा खरदि फावरखि ओजा बर्माना यामना तबना हंगलई ngasisu स्टेनी लाक्त्रबरा अभिषेक ने यामना साउना खुमलई लाक्ते सर स्कूल सुटी थारपा मतमदा तोपा क्लास की अंगा अमा चेंसिलक्तुना अभिषेक तायरई अभिषेक नंगी नमानबा स्टैनली दो स्कूल की काचिन अमदा लेप्तुना लेहौबनी ममानबा सिंग अदो स्टैनली न लेहौई हायरिबा मफम अदुदा चेलक्खि स्टैनली दी स्कूल अदुगी काचिन मचा अमदा मतोमता तुमिन लेप्तुना स्कूल की मतम लोयबा ngaiduna lerami thangisinda स्टैनली महाकी ममानबा सिंगा लोइनना वारी सानादुना लेरमी अभिषेक ना खोगी स्कूल दा करी करी थोकली हायबदु पाउ लोइना तमलमी कंसर्ट अदुगी पाउ ताबा मतमदा स्टैनली ना थवाई नुंगाइतन हायरई स्कूल की कंसर्ट अदुदा आइदी यावो फंगलारोय आइने स्कूल कारक चिंगेदा छात्र खनबा लोइख्रबरा अभिषेकना मागी बेगतगी जे एमा लौथोरई जे अदु स्टैनली दा पिरदुन हायरई जे असि अखोयगी स्कूल की नोटिस बोर्ड ता थेतपा कंसर्ट अदुगी नोटिफिकेशन नि आइना सेदतुना नंगोंदा पिगे हायदुना पुरकलिबनी मसिगी जे सिदा अखोय स्कूल की कंसर्ट तौफम अमदी कंसर्ट अदुगी रिहर्सल तौफम मफम अदु मयेक सेंगना इरबनी अभिषेकना अमुसु मखा तारई नोटिस असि नंगिना का थमो अदु मफम असिदा चतुना ऑडिशन यावरो स्कूल असिगी दमक्ता कंसर्ट अदुदा पार्टिसिपेट तौरो मथंगे सिंदा स्टैनली क्लास मतमदा क्लास यावद्रबनी ना महाक्ति कंसर्ट तौ
ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯅ ꯂꯥꯛꯈꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯍꯜꯁꯤꯡꯗ ꯂꯝꯕꯤ ꯍꯪꯂꯗꯨꯅ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯁ꯭ꯇꯦꯟꯂꯤꯅ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ स्कूल कयादगी लाक्लिबा आंगांग मयाम अमना माना हाइजबा जगोई इसै कया अमा प्रैक्टिस तौदुना लेरमलिबा अदु उरमी स्टेनलीदी आंगांगसिंग अदुगी मनाक्ता चंगसिनदुना मखोयना तौरिबदो यावबा नगमलमदे मरम अदुना उमगी मरुमदा लुमदुना आंगांगसिंग अदुना तौरिबदु तुमिना येंगदुना लेरमी मफम अदुदा प्रैक्टिस तौबा लाक्लिबा आंगांगसिंग अदुगी ममा मपासिंगना मखोयगी मचासिंगना तौरिबा जगोई इसै अदुदा मतेंग पांगसिंगलदुना मचासिंग अदुबु ताकपि तंबिरमी आंगांगसिंग अदुगी ममा मपासिंगा लोइनाना नुंगसिना लेमिनारिबा मतौ अदुदा स्टेनली सु ममित कुप्तबा मखै यामना हरावना येंगदुना लेरमी आंगांगसिंग अदुगी रिहर्सल लोइरबा मतुंगदा मचासिंग अदुबु ममासिंगना यामना नुंगसिना पुदुना चटखिबा अदु एनलिनदी यामना निंगमदना येंगदुना लेरमी स्टेनली सु रिहर्सल तौरिबा मफम अदुदगी मखोंगना अमु हन्ना मयुमदा हलक्खी मथंगे निमित्तसु स्टेनली आंगांगसिंग अदुना रिहर्सल तौरिबा मफम अदुदा लाखी आंगांगसिंग अदुना रिहर्सल तौरिबा जगोइगी स्टेपसिंग अदु असिसु उमगी मरुमदगी यामना मुन्ना येंगदुना लेरमी मथंगे निमित अमदना आंगांगसिंगना रिहर्सल तौरिबा स्टेप अदु स्टेनलीना मसा मतोमता कनासु उद्रिंगेदा मतोमदा प्रैक्टिस तौदुना लेरमी अदुगा नोमना आंगांगसिंग अदुना सकलिबा इसै अदु स्टेनलीसु मतोमदा प्रैक्टिस तौदुना लेरमी मतम खरगी मतुंगदा ओजा रोजीसु महाके लुहोंबगी छुट्टी अदु लोइरदुना क्लासता अमुहना लाखी अदुबु महाकना क्लास मतमददी स्टेनलीगी मफम अदु हांगदुना लेरमले आंगांगसिंग अदुबु लुना तौबिबा आंगांगसिंगना ख्वाइदगी पामजबा ओजा अदु लाक्लबनिना स्टेनली अमदी महाकी ममानबसिंग अदुना नाहांकै वा हाइफम लेत्रदुना तुमिन्ना खांजिनदुना लेरमबा मखोइगे नुंगाइतबसिंग अदु ओजा रोजीदा लोइना तमलखी अखोइगे फत्रबा ओजा बर्माना सापो टिफिनदा यावरिबा अदु खरगिदमक्ता टिफिन पुरक्ते हाइदुना स्टेनलीबु स्कूल कारकपा थिंग्रे अभिषेक अमन अमदी अतै अतोप्पा स्टेनलीगी ममानबसिंग अदुना स्टेनलीना स्कूलदा लाक्ट्रे हाइदुना अतै अतोप्पा ओजासिंग हाइजरबसु ओजासिंग अदुना वा वेना थवना ताबिदे हाइदुना मखोइगे नुंगाइतबसिंग अदु ओजा रोजीदा तमलमी ओजा रोजीसु मया मरक्तगी मिथोय मिहेन ओइरकदोरिबा तुंगदा असा चावना लेरिबा आंगांग अमबु टिफिन पुरक्ते हाइबगिदमक्ता तांथोकपिख्रे हाइबसिदा यामना मथ्वाय नुंगाइरमदे मसीगिसु मथक्ता स्टेनलीदी ओजा रोजीना ख्वाइदगिसु हेना नुंसिबा ख्वाइदगिसु हेना लुना तौजबा छात्रनी मथंगे सिंदा ओजा रोजीना केक खरा पुरक्तुना महाना पुरक्लिबा केक सिंग अदु ओजा बर्मादा चाव हाइदुना पिरमी अदुबु ngasidi ओजा बर्मा हानागा मानद्रे मीना चाना थंगनबा अचापोट पिरकपा तारबसु हानागुमना लौद्रे ngasidi ओजा बर्मा इहै हैनिंगदना हंगलई नाहाके लुहोंबगी केक ला ओजा बर्मासु रोजीगी माइथोंग अदु उबदा मंगोंदा केक पिरक्लिबदो करी मरमगिनो खंगलाबगुम तौरमी केक सिंग अदु लौबगी महुत्ता मचिन खुमलदुना केक सिंग अदु लौदना तुमिन्ना फमदुना लेरमी महाके मतौ अदुदा ओजा रोजीना हंगलई ओजा बर्मा कैदौरबगी ngasidi केक चाद्रबदी स्टेनलीबु क्लास तगी तांथोखरबनिना ngasidi ओजा पुक थनबिरबरा ओजा अमा ओइना आंगांग अमना टिफिन पुरक्ते हाइदुना आंगांग अदुबु स्कूल लाक्पा थिंगबगी हक ओजादा लेते टिफिन अमगी दमक्ता आंगांग अमबु स्कूल दगी तांथोए हाइबसे अखोइगे प्रिंसिपल नदी खंगलबरा ओजा बर्मा पाखलदुना हाइरई प्रिंसिपल नदी खंगदबनी ओजा रोजीना ममितगी मपी चेंथरदुना ओजा बर्मा दाइरई ओजा बर्मा स्टेनलीदो आंगांग मचानीने आंगांग नबु करी खंगदोरिबनो इकाइबसु खरा खरा खंगनबदी फबनी ओजा रोजीना ओजा बर्मा दा हाइरमलिबो वासिंग अदो ताबा मतमदा ताब्र मदुदा लेरिबा ओजा बर्मागी मोहंग मतौ खंगबा ओजा सिंग अदुनदी ओजा बर्माबु यामना हंथाबा मियेंग अमदा येंगबा होनरखी असोमदना स्टेनलीदी ngasisu rehearsal tawpa mafam aduda laktuna mi kanamta udringeda dance ki step sing adu practice tawduna lerami talina dance tawringe matam aduda dance tambiribu oza aduna khuba khuraduna changlakhi aduga Stanley da hairei nangbu dance yawningbra nahakti kari school gi chatrano Stanley na hairei idi Holy Family School gi chatrani dance ki oza aduna hairei school aduda di ekhoina angang tharao haiduna form thakhebani aduga school na kari maram gi damakta nangbu tharaktribano rehearsal tawnanaba Stanley na mamai luktheraduna hairei aigi di lunch box leite maram aduna aibu tharaktabani dance ki oza aduna yamna ngakna hairei kaino ne hairisipo dance ki oza aduna phare se do Stanley nangbu dance tawningbra Stanley na su tawninge hairei oza aduna hairei phare adu eba tarabadi ngasidagi nangsu dance tamba yawro hairakhi Stanley ngasidi masung mamanaba singna tawriba dance ki practice adu mahaksu yawrami ngasidi Stanley rehearsal tawpa mafam adudagi mayumda halakpa matamda hanaga manadaba mongda yamna harauna wakhal nungaina halakhi mathangi sinda Stanley yamna harauna mahake school da lakhi mamanaba sing adu amphitheater kaushilami aduga Stanley na yamna harauna hairakhi marup sing ngasidi inter school gi concert aduda dance tawnanabagi khallaba angang sing aduge list thokle list aduda aichu yawre dance tawdoriba group aduda aichu yawragani Stanley gi paw sitaba matamda mamanaba sing adudi harau bge ngamkhai leramde Stanley na mayam langnariba adu marak thalaga amuka su hairakhi
ꯑꯩꯒꯤ ꯃꯔꯨꯞ ꯑꯕꯤꯁꯦꯛ ꯅꯪꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯑꯩꯗꯤ ꯉꯁꯤ ꯀꯟꯁꯔꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯒꯗꯧꯔꯦ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯍꯌꯦꯡꯗꯤ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯑꯕꯤꯁꯦꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯁꯔꯄ꯭ꯔꯥꯏꯖꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯇꯦꯟꯂꯤꯅ ꯍꯥꯏꯔꯛꯏ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯔꯣꯏ ꯍꯌꯦꯡ ꯉꯥꯏꯔꯣ ꯁ꯭ꯇꯦꯟꯂꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯍꯜ ꯑꯃꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯄꯨꯈꯤꯅꯅꯕ ꯃꯆꯥꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯎꯔꯕ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯊꯣꯡꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯏꯀꯣꯞ ꯀꯣꯞꯄ ꯏꯃꯟ ꯃꯜꯂꯕ ꯇꯤꯐꯤꯟ ꯕꯣꯛꯁ ꯑꯃ ꯌꯥꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯣꯂꯤ ꯐꯦꯃꯤꯂꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯗꯨ ꯎꯠꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇꯦꯟꯂꯤꯅ ꯍꯣꯂꯤ ꯃꯦꯔꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯣꯂꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯜꯂꯕ ꯇꯤꯐꯤꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯉꯁꯤꯗꯤ ꯑꯩ ꯇꯤꯐꯤन पुरꯛले हाइदुना होली फैमिली स्टेचू दुदा उलमी अदुगा होली फैमिली दुदा मथमोय सेंगना लाइ खोरमलमी मथंगे सिंदा स्टाफ रूम दा ओजा बर्मा अंगांगी चे खरा चेक तौदुना लेरमी तंजा सिदा स्टेनली चंगलाई अदुगा महांगना पुरखिबा मल्लबा टिफिन बॉक्स अदु ओजागी टेबल अदुदा थांकलखी अदुगा हाइरई ngasidi स्टेनली गी टिफिन बॉक्स पुरकले मसी मतुंगदा स्टेनलीना मल्लबा टिफिन बॉक्स अदु हांगदोई अदुगा मल्लबा इकोप कोलबा टिफिन बॉक्स अदुगी मनुंगदगी स्टील गी लंगट्रिक लंगलबा टिफिन बॉक्स अचौबा अमा पुथोरखी स्टेनलीना टिफिन बॉक्स अदुगी कंपार्टमेंट सिंग अदु आममम तो ओइना लौथोक्तुना महांगना पुरकलिबा मथेल कोइ सिंग अदु टेबल दा निंगथीजना थमलमी स्टेनली गी मतौ अदुदा ओजा बर्मादी अंगकपगा लोइनना स्टेनली गी मतौ येंगदुना लेरमी स्टेनलीना महांगना टिफिन दा हापतुना पुरकलिबा अहावबा हेंजांग मथेल कोइ सिंग अदु महाकी ओजा बर्मा गी मनाक्ता इनसिलखी ओजा बर्माना अंगकपगा लोइनना हाइरखी मसी मयामसे आइगिरा स्टेनलीना खुमलई मसी वरबदी आई क्लास याबो यारगद्रा स्टेनली गी वहाय असि ताबा मतमदा ओजा बर्मा मखोलदी थोक्तना ममित्तगी मपी ताबा मखै कपखी ओजा बर्मा वा अमा ताहिरमदना मफम अदुदगी तुमिन्ना हुगतुना मपान थोक्खी मथंगे सिंदा स्टेनली गी ममानबा मयाम संगदुना मखोयगी स्कूल गी फादर अदुगा उनदुना वारी सानरमी वारी पुंबा खंगलबा फादर अदुना स्टेनली दा यामना निंगमदबगा लोइना हाइरखी स्टेनली असिगुमर प्रॉब्लम अमा लेबा ताराबदि एंगोंदा नाहागाई हाइद्रिबा करी मरमगिनो अदुबु फरे ngasidi नखोयगी ओजा बर्मा हाइबदो एखोयगी स्कूल असिदगी रिजाइन तौदुना चटखरे अमुक हन्ना हलकलरोय मसी मतुंगदा फादर अदुना एनवेलप अमदगी चिट्ठी अमा लौथोरई अदुगा स्टेनली दा पिरई चिट्ठी असि नंगी ओजा बर्माना नंगोंदा पियु हाइदुना पिरमबनी स्टेनली ना चिट्ठी दु लौथोक्तुना चिट्ठी दु पारखी चिट्ठी दुदा ओजा बर्माना असुमना हाइरखी आइगी नुंगसिरबा मरुप स्टेनली नंगी मतम अमगी ओजा ओइरंबा बर्मा हाइरिबा नुपादो महांगना ताकपि तंबिरिबा लाइरिक ताकपगी मवोंग मतौ अमदि महांगना छात्र लोइनबगी मवोंग मतौ अदो थाइना चटनरंबा मवोंग मतौ ओइरमले हौजिकी होंगलक्लिबा मतम असिगदि चानद्रे नंगी ओजा अमा ओइना ngasidi नंगी नफमदगी आइना अचौबा पारा अमदि तमले नंगी ओजा अमा ओइना नंगोंदा फावबा आइना मिटना येंगबा ngamdre नंगदा नतना नाहाकी नमानबसिंग अदुगा आइगा कमदौना अमुक हन्ना उनदुना वारी सानबा ngambagi पांगल लैत्रे नखोय मयामना हिंचाबा हाइदुना कौरिबा नखोय मयामगी हिंचाबा ओजा बर्मा हाइबदो ngasiदगिदि अमुक हन्ना हलकलरोय असोमदना ओजा बर्मा महाकी ऑफिसता लेरिबा पोचै सिंग अदु डस्टबिन दा थादरमलबा मतुंगदा महाकसु स्कूल अदुदगी ममाय लुक्थरदुना चटखी मसीगी मतुंगदगिदि स्टेनली अमदि अतै अंगांग कंसर्ट यावगदोरिबा सिंग अदुना मखोयगी रिहर्सल मखा चथरमी अदुगा ओजा सिंग अदुसु हौजिक्ति थवाय यावना क्लास ताकपा हौरे अदुगा स्कूल अदुगी फादर अदुनसु अंगांगैना क्लास तौरिङै मतमदा ओजासिंगना कमदौना अंगांसिंबु लोइनबिरि अंगांसिंबु कमदौना लाइरिक तापिरि हाइदुना फादर मसामक चतुना ओजासिंग अमदि अंगांसिंग अदुबु येंसिनबिबा हौरखी स्टेनलीसु ममानबा म्यामगा लोइनना यामना नुंगाइना अकीबा अखंगबा अमता यावदना क्लास चलमी महांगना हेक तमनिंगलिबा लाइरिक खुदिमक तंबा फंगजरमी ममानबा सिंगा पुंदुना यामना नुंगाइबा अंगांग ओइरिङैगी स्कूल लैब हाइबदो महाकसु फंगलमी मतम खरगी मतुंगदा कंसर्ट की निमित अदो यरकले फादर अमदी स्कूल अदुगी स्टाफ सिंगसु मथंग यौसिनरखी ओजा रोजीसु महाकी नुपागा लोइनना फंक्शन अदु येंगननबा लाखी फंक्शन अदु हरकपा मतमदा स्टेनलीना लाक्लिबा मियाम सिंग अदुगी वेलकम स्पीच यामना फजरबा अमा पिरमी वेलकम स्पीच अदुगी मतुंगदा अंगांग सिंग अदुना नहानखै नुंगसा मरक्ता अवा अना थीदबा मखै प्रैक्टिस तौरिबा इसै डांस अमदी मखोय की हाइजबा टैलेंट सिंग अदु मयाम मांगदा शो तौरमी पिकलिबा अंगांग सिंग अदुना तौरकलिबा टैलेंट शो दुदा पेंजरबा पेरेंट्स सिंग अदुनसु खुबा लेपलमदे मथंगी सिंदा फंक्शन अदु लोइसलपा मतमदा स्टेनली स्टेयर केस अमगी मनाक्ता मतोमदा लेपतुना लेरमी तंजा सिदा ओजा रोजी महाकी नुपागा लोइनना लाखी ओजा रोजीना स्टेनली गी मकोक्ता नानथबिरदुना नंगना तौरिबा परफॉर्मेंस अदुना ख्वाइदगी इहेन फजरे यामना फजै हाइदुना थागतलमी अदुगा महाकी नुंगसिरबा छात्र अदुबु महाकी मपुरोइबा अदुदा मसक ताकलमी अइना स्टेनली हाइदुना ममिंग तोइना पल्लिबा अंगांग अदो मसिगी अंगांग असिनी महाकी परफॉर्मेंस अदु फजदबरा महाकी नुपा अदुनासु यामना फजै हाइना हाइरखी
Oja Rosina Stanley da harai Stanley nang na yum yogdriba fawba ai thinbiramage Stanley na alapada leriba car amada makhutila duna harai akhoi imani ada car manungda aibung haiduna leribase ai imaga oina chatkrage Oja Rosi su yum yongna phajana chatloko hairamaga mahak so dum chatkhre Stanley matomda leptuna lehawi mayam loina chana khraba matungda school adugi father laklaga Stanley da harai Stanley chalasila o Stanley father aduga loinana mafam madudagi chatki father gi gari tongduna Stanley makhweni lakminakhi father na lambi matai amada khamduna Stanley kumtha halami Stanley na su father aduda good night haranmaga car dudai kumtha raktuna mahaki mayum tamna chatki Stanley na lakliba mayum asi icham chamba normal yum natte Stanley na changlakliba asidi hotel amadani Stanley changlakpa uba matamda hotel adugi mapuna yamna sauna Stanley da yenglakhi aduga Stanley bu manakta kokchinduna Stanley ge makhajaida khupangna anirak kanna tharakhi aduga hotel adugi mapuduna yamna sauna Stanley da cherakhi ngasi nongmajing numit ni khangna kadai da chaluribano nongmajing numit achida customer laktuna pik thangani haiba khangna mathong manam khangdaba fijon setuna kadai da chaluribano hotel gi leiriba thabak mayam se nakhoi gi napa laklaga tawgadra nangi nama napadi yamna marai bak farene makhoi na thoriba bike adugi accident aduda makhoi ani mak shikhre aduga makhoi ani gi lakna phana ngamdaba haina tanaba yadaba macha nangbuna aingonda senau haiduna sinaram laga chatkhre nangbu aigi iyamba gi macha oina poklambase aigi di khwaidigi laibak thibani nang leirambadagi se daw amta yadrabani Stanley wa khumpam laite maramaduna mamai lukthara duna tumina lerami Stanley gi makhura hotel adugi mapuduna Stanley da amukasu sauna harai nangna leptuna leirabadi mafam asida leiriba customer singase nakhoi napa laklaga seba tawgodoribra makhoi gi order kanana lawgodori yam thuna manungda chango aduga nangna seliba jugo chadaba firon adu hongdoktuna thabak tonana ba tholau mathangi sinda Stanley hotel adugi maningda leiriba imot motlaba chakhom aduda kachin amada phamduna lerami aduga kachin adugi makhada leiriba suitcase adu mana concert aduda seluba dressing adu ningthijana thapsilaga dress adu suitcase aduda hapsilami hotel aduda Stanley ga loinana thabak taminariba akram hairiba hotel adugi pujari aduda Stanley na mahakna jagoi saba matamda oja singna mabu thagat pirakpa mamanaba singna mahake performance adu fajai haiduna hairakhiba wahai sing adu Stanley na chawthokchaba ga loinana mahaka leminariba cook akran aduda nungaina wari lirami aduga akran da hairakhi akran nangsu aina jagoi saba aini isai sakpado yenglamlabadi nangsu kayage matik nungairamgani pikliba angang Stanley na ayuk ngantadagi hogotuna nungthilgi matam adu fawba class yaurudaba matungda class tagi halaklaga hotel de lemauba chak arema khara charaba matungda hotel adugi amuk thabak tawribani maram asina waramba tare Stanley na ayuk nganta laklaga school da homework tawkhibado Stanley nonganbadagi na nimit taba fawba school amuk chatpa thaba amuk suba masigi sumathakta mahakpu mama mapa sakna yokpidiba mahaki makhura aduna thina tawbiraba asi fawbada Stanley ngasi fawba momo noktuna mama naba mayambu harau hali oja singi pena naba larik laisuda mathwai yauna larik pariba angang amani mathange sinda Stanley mafi marol hongdoktuna hotel boy amagi fijon sele aduga mafam maduda leiriba plate sing adu taithok nanthokuna tawrami madugi thaba adu loiraba matungda mapanda phamliba customer sing aduna charam thaklambagi mochilaba table sing adu amuk sengdokhi mapan gi thabak loiraba matungda hotel aduda leiriba cold drink singi rek sing adu mafam chana thangatpa ngamboi ngamdaboi yamna wano khana duna rek sing adu mafam chana thamlami hotel gi tawgadaba thaba punamak loiraba matung customer amadi makhoi gi makhura adu chatkraba matungda hotel aduda thong thakliba chana thaknaba henjang sing adudagi lemhauba mina lobi khidraba chana thaknaba sing adu akran hairiba nupa aduna lemhauriba chana thaknaba sing adu Stanley gi tiffin aduda ningthijana hapirami aduga hairai hayengi nangi school gi tiffin asida biryani fried rice plau amadi atai ahawba henjang mayam ama hapirabani henjang singasi namanabaga yena duna chaminau asumna akrana fajana tiffin da hapiraba matungda steel gi tiffin fajaba adu Stanley na hek school da purakpa akopa mallaba waidagi molaba tiffin achauba adugi manungda amu hapsinki aduga amanba tiffin adu amuk fridge da thambirami Stanley na hayeng school da chana thaknaba sing adu puba matamda manam chendana bahaiduna Stanley mahaki tiffin semaloraba matungda dukan adu da season nakiba konlek amu arak sing adu phengduna lerami tanja sida akran laktun hairai nangna nahangai school chatabagi maramdo aingonda hana haiba tarabadi nangi tiffin ado arema singa sidagi aina soidana sembiram gadabani nahangai haidriba kari maramgino Stanley na hairai chakhom asida lemliba chana thaknaba singa se aigidi amata natte akran nam hairai hoi nangi nate adubu lemhauriba chana naba singa sidi nahaki hek na khuragi ngaktani Stanley na mu hairai aigi khura sibu aigi asengwa ikhura odibrane
Akran hairi madusu chumi mahakti nangi nakhura nate maming khatagini nangi nakhura oribadi maramaduna Stanley nangi tiffin ase aina nungti khudingi sumaina adum sembirage nahaki nakhura khangdanabasu aina lotuna tumina thambirage ado Stanley nangi thabakto loselo aisu chak lame ibani chak chana naba tawrurasi Stanley nangsu ayuktagi karimta charam khiroi chak lambana su loiramlani khara thuna laklo chak charurasi Mathangi sinda Stanley amadi Akran plate macha amada makhoi ani na chana naba chak henjang haptuna makhoi ani pukam amata da phaminaduna yamna nungsina alaiba khara yanaduna chaminarami Mathangi sinda ayuk nungthinda cha henjang thamnaba hotel adugi rek ta leiriba kolik singdo lokthokuna Akran na Stanley na tumna naba haiduna phamung macha ama mumpak thaduna sembirami Stanley na mahaki phamung nakanda leiriba mama mapagi photo mamangda kendal ama katlami Stanley na tumnamdada mama mapagi photo mamangda makhut ani lonaraduna mama mapabu yam nungsina ningsinglami Akran su Stanley na tawriba singado maningda leptuna tumina yengduna mahaki mawong mataw yengduna leirami Stanley na makhut onaraduna mama mapa ningsingliba du leirakpa matamda mahaki lekhidraba mama mapagi photo tuda good night ima good night baba hairamlaga Stanley numit chupa ama thabak tawruraba matungda isi sina tumthaki mathange numita Stanley ayuk nganta haugatuna school chananaba dress up tawrami adubu ngarang nungdang mahaki makhurana thakiba khubaki mami tarami machimbana dusu manungda loina tatlami adubu school lagani khalubada anaba singado kauthokuna Stanley harau Magi damakta Akran na sembikhiba tiffin box adu puduna school da harauna lakhi mathangi sinda school gi hap tharakpa matamda Stanley na mamanaba singadu koina kaushile aduga mamanaba singadu hairi ngasidi na khoina yumdagi purakpa tiffin singadu hangtoklanu aigi imana aigi damakta thongbirakliba cha henjang singasi mayam puna chaminarasi haiduna mahaki tiffin da purakliba cha na thananaba henjang singadu mayam puna yenaduna chaminarami Mathange numit amadana Stanley na purakliba chana thangnaba cha henjang sing adu mahaki nungsiraba oja sing dasu mahau yengu haiduna pirami mahaki mamana magi damakta thongbirakpani haubra haiduna oja sing adu da chenduna mahau tanghalami oja khaktanate school adugi chokidar adu dasu Stanley na mahaki mamana thonglakpa cha henjang ni haubra haiduna chokidar adu dasu mahana purakliba adu charu khara piduna punna chaminarami Stanley na mahana purakliba cha henjang sing adu mahaki mamana thongbani haiduna mamagi damakta mahakna babna sagatpa wari kaya ama liduna oja sing adu nohanki mahaki mamabu khwaidagi aphaba mangonda khwaidagi luna tawbi mamani haiduna oja sing amadi mamanaba sing mamangda chawthokpaga loinana mamagi wari likhi Stanley na mahaki mama laikhidrabasu mahaki oja amadi mamanaba singda mahaki mamana magi damakta ahawa cha henjang thongbirakpani magi damakta nungsina tiffin sembirakpani haiduna oja sing amadi mamanaba singda hairibasi Stanley na angang ojarabasu Stanley na machin thiba wa ngangduna oja sing asida amadi mamanaba singda oidaba ngangduna namthak tawribani haina khanbibra natragana Stanley na mahaknasu angang ama oina mamana mabu nungsina magi damakta tiffin sembiba amadi magi damakta chak thongbiba du pambagi damakta mamana tawbirakpani mamana sembirakpani haina hairibra wahai pareng mate asiga loinana ngasi gi matang asida aikoi gi video asi losinjari aikoi gi ngasi gi wari asi kamdawi habadu aikoi da soidana khangan birau wari asi loiba phok tabi bagi damakta mayambu amuka hana thagatba phongdokjari mamang gi episode singda like comment subscribe amadi share tobi kiba singbusu amuka hana thagatba phongdokjari